Mining tabiriba puno pugo bachofna han muktada taram nokchari ngasisu anoba nomaiji numit ama lakpaga loinana mayamna ibirakiba comment amadi hangbirakiba wangsingo video du pudun lakchari ngasigi video asu mieng tabiriba singna video asibu like toksin biba amadi share tawbiba kaubigano video si matang sita hujirage video asibu loiba phawtang mieng tabi masi ahan bada lakhchariba comment asidi koinam rakesh na ibirakbani bro aigi phone ama laigena kanle hayeng si Note 11 Pro adubo karambana phagani amta haibiro koinam rakesh na haibiraiba comment asi ngasidagina numit kharani gi mamang dadi oire adubo karigumba adomna hairiba phone asi laidriba natra laina bagi tamakta yengiramba oiragadi aigi oba motadi hairiba Note 11 Pro hairiba si yamna mo phaba phone amani hairiba phone asigi unboxing video su channel asida nongmani ni asigi manungda thagachana bagi tamakta yamna kana sem sajari hairiba phone asi lupa lising kun phaugi range laiba afaba Snapdragon 695 processor yawa phone ama oibana adomna lupa lising kun gi range laiba phone ama laina bagi tamakta yengbirambo oiba taragadi hairiba phone asi laiba yaba afaba phone amani aduga adomna masidagi henba price range ta yengbirambo taragadi masidagi henba soi namaki phone lenamani adubo adomna karamba budget range ta laiba phone no padbiraktabana maram oiraga hairiba phone asi laiba yaba phone amani haina adomna suggest tawger mathangda lakhchariba comment asina chongba sarang themna tobirakpani ngasi yamna ngalle adubu thengba nganbagi thoidumpa khena bakasu leijade adum yengani adubu ngasi gi video sidi hanaga manadaba mongda mapalgi sinari kaya gi marakta ingna chikna video sembire chang naina video thagatpa lepigano hoi chongba sarang thembusu aigi maikei dagi hainangai litana hanba leitana adombusu thagachaba phongdokchari maramdi aigi thagachaikheba video khudimak yengbiba nungairaba comment kya tobiba puning thogatbiba wahi kya phongdokbiba aina masigi damakta hainangai litana tobimal khangbu chari loinana ngasida sunatana tungdasu anoba video kya su matam gi matung ina semlaga thagachaba ngamnaba honajage adongi amadi mayamgi support adutabu khawrang nangaijari haidana adongi comment asigi pawkumsu pijari mathangda lakhchariba comment asina kemo longjamna tobe kuni bro aigi phone do Realme 9 Pro ni ado charger do 33 watt oi ado 67 watt na charge tobada phone da kari kaiba yadaba amta haibiramo hoi adongi phone aduna 33 watt ki fast charger support tobu taragadi 67 watt ki fast charger na charge tobu matamda thoidokpa kaibadi leiroi amadi charge tobu matamda thoidokpa adongi phone aduda su somingai di leiroi toidum sung high riba phone aduna 33 watt ka charge support tobu na maram warga adonga 67 watt ki power supply thajan bataraga su high riba charger aduga phone aduga yauriba adongi limit adugi matungina adongi phone da charge tobu changma matamda sumnatagi 33 watt ki chang changani aduna adongi phone adu 33 watt na charge tobu chap manana matam logani amadi maduga charge chap manana battery ki power ki dumba efficiency oibagi chang da su managani haina adongi comment si pakum jo pijari mathangda lakhchariba comment asina ayub robayana tobirakuni bro yamna phaba temper glass khara haibirao adomna haibirei basi khoige mobile phone gi temper glass sing asi yamna thoidokna maming chatpa brand kaya di laite adubo Spigen ERS amasung OpenTech kana haibat tingba asigumba makhal gi company khara di lairi haiba temper glass sing asi lupa chanipan chamapan dagi horaga pa chamanga chatruk phawbada ahongbada piba adugumba temper glass khara dum lai haiba sing asi yamna mo quality laina ui maram aduna haiba company sing asigi temper glass sing asi review haina domda suggest tawjari mathangda lakhchariba comment asina nauba maitei na tobirakpani hek tawkhidanaba kanglon khara takpiyo karamba smartphone brand singna secure oibage ahan bada nauba maitei na hangbiraiba bagi hek tawkhidanabagi kanglon haibasi adomgi Google account gumbasi natragana atopa singase two step verification gumba tawraga thambiba taragadi karigumba adomgi account asi kana gumbana compromise tawnabagi honarakpa matamda soidaramaki adomgi phone aduda OTP natragana adomgi alternative recovery account gumbada notification soidana dakani hariba asigi tawba taragadi kana gumba mana hektana adomna e phone adubu irai laina changba natragana adomgi account adubu sina baibasi khara wana thokani haina thamjage loinana yamnamak secure oiba brand khara haijaba taragadi iPhone hariba Apple gi phone sing asi yamnamak secure oiba brand ni aduga Android sing gi manungda Samsung hariba company asisu flagship phone sing da yamnamak faba OnePlus na chingba sing asi afaba phone secure oiba phone sing ni haidana mayamna pamnariba amadi sinariba brand sing gaktani haina dom comment asigi pakum chupije mathangda lakhchariba comment asina ngangom bino na tobirakmani mayambagi video se yenga nungaiba kanaba idea yam thangzai mathangi video ngaijaramge ngangom binod pu ahan moktada ai maike degi tobimal khangba amadi thagachaba phongdokchari aina semjariba video sing asi nungai amadi kanaba phangi habiba si aina tawjariba khara asi mahi yanjabaga chap manai mayamna support tobiba mayamna video sing asi ku yengbiba amadi share tobiba loinana nungai phongdokbiba haibasi aigi damaktadi yamnamak laibak phamani adomna matungda lakadaba video sing su yengbinabagi damakta ai maike degi nolok
ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯠꯇ ꯍꯧꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ MD Farisna tawbirkuni bro wahang amaga OnePlus Nord 2 ga Realme GT Neo 2 ga ani si overall da karambana hena fabage adomna ahanbada hangbiraiba OnePlus Nord 2 amasung Realme GT Neo hairiba phone ani asi adumak faba phone sing atani adubo hairiba phone ani asigi manungda OnePlus Nord 2 dadi 12000 mega akogi MediaTek Dimensity processor loinana 50 megapixel ki camera ujaba tarage Sony ki IMX 766 ki image sensor asina yamnamak camera gi matang dadi faba aduma processor gi matang su phaba phone amadi oiri adubu hairiba OnePlus ki phone sing asi marak matta pokhai kai haibani chingba problem kya taba phangmasina maram oirga ngasi gi oinadi adomda hairiba phone asi suggest tawjaningde hairiba Realme GT Neo 2 hairiba sida su yauriba Snapdragon 870 hairiba phone processor asi su aduma phaba loinana phone asi da piliba 64 megapixel ki camera 5000 mAh ki battery amadi 67 watt ki fast charger hairiba si matam asi da chanaraba singba yaba afaba features na to oibana Realme GT Neo 2 oina lebinabagidamagta hairiba phone ani asigi manungda adomna ingbiram bataragadi suggest tawjani haina thamjige loinana makha tana adomna hangiraiba bro tongan phone company mayam sida karamba company gina hena fabagi amta haibiro haibasi masidi company khudimak si phai haijabatai company sing asi phatti haibadi ai wakaldadi leijadi maramdi company sing asina puthoiba price range adugi matungina karamba price range ta flagship range tara natragana budget range tara natragana mid range tara haiba phone sing adu compare tawna matamda karamba company ne hena phai natragana phati haibasi khadok chabadi nolongani adu company khudimak afaba matam asiga chanraba phone sing thupa company ngakso oibana company khudimak ki phone sing sinaba yaba amadi matam asiga chanraba phone sing atani haina tongi comment asigi paukumsu pijani mathangda lokachariba comment asina da abungna tobirakuni thagachari yamba paukum gidamakta bro online da phone exchange tobagi matangda bro na khangba leiradi haibiro Flipkart or Amazon iya ahanbada da abungbu aigi maikaidig su tobimal khangbu chari loinana online da phone exchange toba haibasi Amazon amasung Flipkart da dum adomna karamba phone ama leinabagi damakta yengba matamna makhada soidram ki exchange ki option asi thongani haina ninje adu aigi oiba suggestion dadi sumaina online da phone exchange tobasi tobiduna bagi damakta haijaningi maramdi adongi phone adugi value aduna lupa lising mapan natraga tara phangba yaba phone gi value adu offline market ta adomne khangna chanaba natragana adongi kanagumba amagi khuthangdagi yom matamda lising tara phanggadaba phone adu online da exchange tob matamda sumna tagi lupa lising mari mangagi budget ta phangani haina ningjai aduna haiba asi tawna bagi damakta adum exchange tongba targa so adongi phone adu offline gumba da oina exchange to thopana hena adongi damakta kudong chagani haina adomda suggest tawjani mathangda lokhochariba comment asina Ranjit Nithojamna tobirapuni bro Samsung S22 da Exynos processor oidabi Snapdragon processor oibase kamai tobujanu Ranjit Nithojamna hangbiraiba Samsung Galaxy S22 natragana atopa Samsung gi company asigi phone singda Exynos processor gi mota Snapdragon gi processor haplibase thoidokpa problem leite haijabatai Exynos hariba processor asidi Samsung hariba company asi masamakna sajaba processor oibana makoi gi processor sing asi sinaba taragadi hena cost cutting oiba amadi makoi da saba matamda manufacture tawba matamda paisa asi likna changbana sendong yamna leibana sinabani adubo mayam gi matam gi demand gi matungina Snapdragon hariba processor asi mayamna yamna mak pamnari pa amadi afaba processor oibana mayamna pamnabagi damakta loinana mayam gi demand gi matungina Snapdragon gi processor sing hapakpa haibasi aikoi gi damakta di consumer sing gi damakta di yamna mak phabani haina thamjari mathangda lokhochariba comment asina naucha na tobirakuni bro iPhone singse paisa yamna tangderasu battery mai aduk yamna khangdrise kaigino sigi oinadi Android se yamna paye hoi iPhone sing asi mamalde aduki matik tangre ajabatai lupa lising yang khaigi mataktana ayamba oiba aduga lakh henba phone kaya su leiri haiba phone sing asi sinaba matamdadi camera gi matangda software gi matangda overall performance da खुदिमक्ता यामनमक नुंगाइबा ओइबा तारगिसु बैटरी खांगदे हाइबसिदे यामनमक चुमलबा वाफम अमनि मरमदे हाइरिबा आईफोन सिंग असिदे यावरिबा सिंग असि फावबदा 3000 mAh की बैटरी गुंबना ओइना अयामबना ओइना तवी अदुबो एंड्रॉइड की फोन सिंगदि 5000 mAh की बैटरी 6000 mAh की बैटरी फावबा लैखिरबना मरम ओइरगा हाइरिबा फोन सिंग असिगा सांगदमनबा मतमदा बैटरी खांगबगी वाफम असिदे एंड्रॉइड की फोन सिंग नमक अदुमक खेलकनी अदुना बैटरी की मतांगदा युंगबा तारगदि एंड्रॉइड सिंग असि यामनमक फबा फोन सिंग ओइरि हजिकी ओइनदि आईफोन सिंग सांगदमनबा मतमदा हाइदना अदुमकी कमेंट असिगी पाउकुमसु पिजे मथंगदा लोखचरिबा कमेंट असिना बोइनाउ शर्मा न तौबिरपनि Oppo K3 की तौबिरो
ꯍꯣꯏ ꯋꯦꯅꯥꯎꯅ ꯄꯥꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ Oppo K3 ꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯀꯠꯆꯅꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯦꯅꯥꯎ ꯁꯔꯃꯕꯨꯁꯨ ꯅꯣꯂꯨꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯌꯥꯏꯐꯕ ꯌꯨꯝꯈꯥꯏꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ iOS ꯀ Android ꯀ ꯈꯦꯠꯅꯕꯁꯤꯡ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ iOS ꯀ Android ꯀ ꯈꯦꯠꯅꯕꯁꯤꯡ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯑꯅꯤꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯉꯥꯛꯇꯅꯤ OS ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯏ ꯐꯣꯟꯁꯤꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕꯗ ꯌꯥꯎꯔꯤꯕ Ubuntu Linux ꯅꯠꯇ꯭ꯔꯒꯅ Windows ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯉꯥꯛꯇꯅꯤ ꯇꯧꯕꯤꯃꯁꯨꯡ ꯍꯥꯏꯔꯤꯕ iOS ꯍꯥꯏꯕꯁꯤ ꯈꯖꯤꯛꯇꯪꯗꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯤ Androidꯅ ꯍꯦꯟꯅ ꯌꯥꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯦꯟꯗꯤ ꯑꯣꯏꯕ ꯑꯣꯄꯟ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯏꯕꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯒꯦꯝ ꯅꯠꯇ꯭ꯔꯒꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯕ꯭ꯔꯦꯟ ꯀꯌꯥꯅ ꯑꯌꯥꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯀꯝꯄꯅꯤ ꯀꯌꯥꯅ ꯍꯥꯏꯔꯤꯕ Android ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ Androidꯅꯗꯤ ꯍꯦꯟꯅ ꯑꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯋꯥꯐꯝ ꯄꯤꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠ ꯑꯃꯗꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯒ꯭ꯌꯥꯇ ꯅꯤꯖꯔꯤ